Krumjari, SKTV News na sandok jari ba Manipuri pau yung biri basing bukuman tem jantan na taram nukshari ahan bada moriba pau sing pang bigani. Kangpokpita lanjana kiba kuki sing Imphal da halaktuna hanagum lemina ningbagi apamba fongdo ki haina MHRC ki chairperson na padonakli. Tarang nitoy suba Manipur Legislative Assembly ge full budget session taasi ki kontra mathoy dige hauna bangasi pamkiba cabinet mifam na warep outcry. Maming leireba DM College bu lengang na University on tholaga 10 binda hundona ba honara bra haina MPCC ki president ke Megasandra na hanglagli. Asa workers singbu sakang bidaba pangpham thokpa state share pidabagi mayokta July 19 dagi thabak lepagi khongjang sangsilagani haina All Manipur Asa Workers Trade Union na lauthokre. Atu Londe Patil na National Media ABP da PKB statement adu wahay mapung padabadagi miyam na lana ukibani haina MPCC na fongdokre. Kukizo community ga baitai ga wari sana ki balaite Kuki NP Manipur amadi masiga chatminari ba organization singi knowledge yaudana wari sana bo oitokte haina fongdorokli. Amasung Manipur gi ahan boina Justice Nomaikapam Koteshwar bu Supreme Court of India ge judge oina bugidamak court asige collegium na recommend tawkrai. Malim gi mafam ama hekta da yengba yaraba Manipur gi ahan ba OTT platform SKTV bu support of widamak thagatsari hauji pausan na pijari. Kangpokpi da lanjena duna leiriba kuki singna Imphal da laktuna hanagumna khana saina ba yaudana leiningbagi wafam kya phongdoroki haina Manipur Human Rights Commission gi chairperson Justice UV Sahana phongdorokli. Wafam singa si Manipur Human Rights Commission MHRC gi office ta pawmi singa unaba amada mahana phongdoki bani. Mahana makha taraduna Kangpokpi district ta satuna relief camp singda sangduna mafam adugi miyamgo unaduna wari sanaki. Vargi member singsu mafam aduda leiramduna unaki. PG course tamba satkadaba doctor singsu unarake makoi sing adugi manungda imung nifuna Imphal gi amadi kuntra manga amana kangsuptagi oiki inmate ayambana masagi mayumda hanba pami food sanitation health amasung mahiroi singbu ningthina mahi tamhalibra haibana chingba yengsin kibaduda inmate singda lengang na piriba mateng singasi apenba phawi hairi political demand sing leikragasu miyoiba ama oibagi phangpham thokpa hak sing adudi manghanba yaroi phurup ani gi marakta dialogue tawna ba honase Anoba lambi amada sangsinduna mioi bige hak ningthina ngaktuna thamnaba hona minasi haibu wafam thamlamke Imphal amasung Kangpokpida mahi tambagi matangda wari sanabadasu Imphal dana heli amadi maruk mapang sing ningsingi haina su thamlake ingsikpa laanba si yamna maru oi ingsikpa leitana karigumba thabak amata ningthina paikapa oithokloi haiki Total in the Kangpokpi district now 15,024 IDPs in the district and 50 relief camps are also there. While on, we try to meet with these affected people of both community. By this time, also visited so many relief camps. I have to take my responsibility as a Human Rights Commission chairman so that the rights of the people belongs to all the communities in Manipur can be protected. And for which I went there. Taranithui suba Manipur Legislative Assembly ge full budget session thasi ge kuntra mathoi de hauna bangasi phamkiba cabinet mifam na warep lokrai. Cabinet mifam maduna home education health amadi department khargi recruitment process ki matang da warep kya su loki. IPR Minister Dr. Sapam Ranjan gi lampel da leba mahaki quarter da pangthokpa pawgi mifam amada minister na hai ngasi ayuk pung 10 dagi hauduna nungthil pung ama makhai fawba cabinet mifam phamki. Nauna Semkiba district sing the village defense force sing rationalized Tauragani, BDF sing district amada district amada transfer Tobugi Ayabangasi cabinet mifamaduna warep lokre hairi. Education ki matang da hanage Manipur Private School Registration and Regulations Act 2017 MN Tauraga
Manipur Private School Registration and Regulations Rules 2024 ama frame taunaba cabinet na ayaba pikhrei. Hojik sarang nariba Dhanmanjuri University gi matang dasu Vice Chancellor Registrar na singba regular post launabgidamak DMU Act amend taunaba cabinet na ayaba pikhrei. Health sector da Anuba Manipur Health Service Dental Rules ama sembada cabinet na su yaki. Recruitment process khargi matang da Dr. Sapam Ranjan Hai, Directorate of Economics and Statistics da Hana Anirak Thona recruitment taukiba adugi matang da committee ama semlaga yangsinabasu cabinet na ayaba piki. Amadi Directorate of Panchayati Rasta Extension Officer ki post create taunaba cabinet na yare. Loinana transport ki matang dasu fancy registration number, airport paktok sautokpa, ayuski dispensary, sabagi lam allocation ki matang dasu cabinet na warep laure haina makata ki. July gitang kuntraga mathoi 2024 yumza krisan numatsida akoi haunana bagi ayaba ma cabinet na bibiki anoba district sigizda ma akoi ministerial staff amasung village defense force kise district da anoba se kya piba the rationalize tawnana bai the work up tawnana bai makta cabinet na home department ta high gre akoi ge village defense force hanadi within the district moi ge posting jaleram base jikti they will be transferable district amada loina transferable oiba yaba sigise nanga se cabinet na decision logre Manipur Private School Registration Regulation Rules 2024 ama frame tawnana bedamakta cabinet na ayaba pigre amendment of Dhanmanjuri University Act magi vice chancellor lobagi vice chancellor ji magi tenure kamai orba magi removal kai adugi details ama koi amendment ama tawagang sina cabinet ayaba pigre separate Manipur Health Service Dental Rules exemption from consultation or concurrence with MPSC until giwina rules anobama asiki cabinet sina ayaba adom sige sima pigre Directorate of Economic and Statistics sida anirak thokna recruitment khara tawgibadu cabinet na committee ama semaga irregularities khara mogi departmental aduna yengbiraga in case if there is irregularity ramagadi adugidu scrap tawnana baidamakta adu so kai cabinet na ayaba adum pigre Director of Rural Development and Panchayati Raj the 42 number post of extension officers Panchayat Directorate sida post create tawnana baidamakta adu sigizna ayaba so pigre Senior Research Officer ne duga Research Assistant one post library on records and library section of GADG. Sig is a contractual basis for a minimum of 5 years. Loan na by the Magda. So ayaba big cabinet. Chief Minister amadi officer kaya putoklamba DM College pu 10 binda hundokna balangang na honorable haina Manipur Pradesh Congress Committee ki President MLA K Megasandra na hanglakli. MLA K Megasandra amadi MPCC ki Working President KH Debabrata na lusingba timamana DM University ki regular VC Registrar amadi Controller of Examination hapwai na taksiladuna University asigi A Block ta sara heliba mahiroi singa ngasi unaduna makoi gi awaba sing wari sanaki. Mahiroi singa unaraba matung pawmi singda wangang aduna MLA Megasandra na hai mahiroi singna makoi lairik ningtina tamjage haina demand toriba sida lengang na kuinat tabidana leibasi yamna nuaite. DM College asi lamdam asigi yamna maruiba college amani college asidagi haurakiba mahiroi sing Chief Minister amadi officer oiba kaya yaukrai Secretariat Housing Officer oina thabak toriba sing asi DM College tagi haukiban ayambani adubu University all aba matungda regular BC Registrar Controller of Examination haptaba amadi staff sing sang naina tolop piraktabadagi academic atmosphere kairektuna mahiroi singi career mangba yabagi phibam da lakle Asumba demanda mahiroi singa khongjang sangsiliba asi sumi adubo sara henbagi khongjang di handok haningi miyam gi mihut ama oina amadi MPCC gi maikai digi mahiroi singi career manghandana ba thabak paikhana ba lengak ta taksin gani amoromda Manipur University gi makhada leiringai matamdadi college asi yamna phibam phana leirambani adubo University all aba matumda pumnamak manghan tan bagi phibam da lakli basi nuaite asukuina mahiroi singa khongjang sangsin basida lengak na tumina leisili basi nuaite Education da administration laitabaga chamanare governor na laibak asi salaibaga manare adumainamak mahiroi singi wakat taduna governor na thabak paikhalakpa sigi damaktadi thagale haiki Thamazama semba adagi haibasidi education is the important backbone masidai sida ikoi laibak ama leiraga popular government ama leiraga na sumaina tawbasidi yam laibak thi violence ki soktuna leiriba tanja sida jaga simakti violence affected jaga di nati masidi adum state government gi chief minister gi geta honorable governor gi geta honorable education minister gi geta mitna na khutna lamba phangba jaga ni
masida administration fail oibasidi violence ka sumari leina pham thokte masidi proper management ama tawiragadi irai rai na kan mungam godabani aduna thawaina education institution jibak manghal lage na khalabra adagi nuksirba satra satri sing ke career manghal lage khanbirabra numit marini suna chara helaba sida observation tawraga leijai aikoina thola kanda wangangi ana politicalize tawre haidoribra aikoi gi satra singna manga aba opposition amagi thabak leibasi tangai phadadana aikoina wanganga kanda politicalization tawre politicize tawre haidana hairak pigadoribra government sina BJP lengak sina aduna masi purely aikoi gi satra satri sing simadi masi larik phajana tamhanbiba makoi gi right piba haibase সংবিধাन da leiba poni adagi aikoi gi state ki government gi tangai phadaba policy mo na masi je aikoi lehenbi gi dabni haibase Manipur Pradesh Congress Committee na aikoi demand tawi Danamanjuri University Laingak na Mutana Bohonare Atuba Matamda Sara Henduna Kongjang Sangsiliba Mahirui Singi Punsi Kallu Tungi Mirol Kallu Haina Lok Sabha gi MP Angomsa Bimol Akoizamna Laingak ki Pungning Singsilakli Ngasi Kaisam Thong da Leiba MP gi Yumda Pangthok Paugi Mifamda Bimol Akoizamna Hai Kumsali Singani Tara Tareki Gazette Notification da DMU Act Pass Tawduna University all of Matung Sahi Taret Suraklabasu Ngasi Fawba Regular VC Controller Registrar na Singh Basing Happy Dabana Maramorga Semester Exam Pangthok Taba Class Tawdabana Maramorga Mapalam da Makatam Tharingba Mahiroi Kya Certificate Pithoktana Leribasi Laingak Asina Tungi Mirol Mutana Bohonara Brahaina Bimol Akoizamna Hangki Higher Education na Lauriba Role gi Matang da Yengluba Matamda DMU na Hozik Oriba Piba Masi Laibak Thibani Atuba Matamda Lainga na Paikapam Thokpa Tabak Paikalu Haina MP na Laika ki Puning Singsilakli Loinana Kundrapam Assembly Constituency ge MLA Toksom Lokesor nasu DMU ki Mahiroi singna sangchiliba khongjang amadi oiriba University asigi phibam gi matang da su wafum kya phongdokhe Danamanjuri sida streamline amata tawdana university hangzalaga regular post staff masing sudaba non teaching staff sudaba danatana crucial oiba port haidi register dagi pro VC dagi kai dagi amata yaudaba amukta thengnadaba khoina karino ne tawrso aduk phagraba college am leidu university non thokpiraga mu kang khongsa halezi MSc MA tamiba kangbu singji moi gi 4 semester leiba semester mari leibsi manungda ahum suba semester je haugi ba mamang je December da tawgadabani aduga MA gi roi loibo gadoi 4th semester gi pakha sisu sigi May June akhoi university JNU da dege khoi de May da loisan gare huja haido khare pakha anu ba haure ba huji phok tawda leirame ba do moi angang sing du combine tawdoino ba MA do makha da moi JNU da top university da natraga nakraba MU da bobo PhD thaba yaroi dori ba moi higher institution ji university olaga su maya am ge leipak si da malem si da chana riba university ki system jamta chana de regular post bi de government gi bureau ke thangjan na in charge pa hele re ba leipak miyam chang na masi ongtang satra khaktang ithop gi icha sing satra sing di career jong khan bi oba MU da ho ming chan ba moi khala aga kuet ki matung ina di khanjara ba adubu marks to later na pakha tawgram ina 6 semester da adu na moi sit to mange I hoje are aina yam nungai tan oza mak laure sigi moi gi sigi ek sigi matung ina University system is India the autonomous institution ne adu su appointment gi kano order selection du namdana mayam no pakha tha kano case ka torba khangde aduna haidi haidora ba CC select awrena aduga offer letter lakti huji pawa leipak se nakhoi gi narai chang aktani ekhoi su nakhoi na power pai gi hijik tawbani oida padaba se ngangbi ganu aduga DM college ki tawri ba se thu namta chumthok piu Wathok Oiraba University asiga mari lenaba pausingda Manipur University na master degree tamnabage loba exam da Danamanjuri University dagi lakpa mahiroi singide provisional admit card oina PBO haina DMU gi registrar na MU gi registrar da aiba serol aba thakre haire DMU gi registrar Dr. Nevidita Lare lakpamna thakiva cherol aduda DMU gi mahiroi sing hauji khudongsa daba kaya ma mayuknari loina state asige patraba phiba masida Manga suba masung taruk suba semester singe exam gi result si thengthaduna leirei maramaduna mahiroi singna makhoi gi mark sheet na singba document sing master degree tamnabage honabada puthokpa ngamnaroi makhoi gi mark sheet sing atuba matamda DMU nasu thadona bahonari hairi Danamanjuri University ge mahiroi singna taliba demand sing maram sai mari lenaba singna University sige regular VC registrar controller of examination finance officer amadi teaching amasung non teaching staff sing atupa matamda happy naba thabak paikat pio haina DM College Alumni Association DMCAA ge president and Ibolna pongdorokle
ngasi Major Khulda leiba Manipur Press Club ki Kobru Hall da pangthokpa pawgi mifamda mahana hai maming leiraba DM College asi University olaba matung regular staff sing matik sana haptabana mangkiba yabagi akiba leirei University asida tamliba mahiroi singi tungi career mangba yana leiriba asi laibak thebani University asigi mahiroi singi exam result haidok tabasina mahiroi sing makhatana leirik tam thabada apanba oirei University asigi mahiroi singna sara henbaki khongjang sangsiliba singi phibam phasilaktre amadi hospitalized tobu yaurei Mahimasin tambada asoba mangzeba mo ohelakle maramaduna mari lenaba authority na haireba wathok ase athubada loisina bahona bio haike Exist as the seat grant from the central government, the University Grant Commission, US, or 12B of UGC Amendment Act 1972 by fulfilling the prescribed criteria. The fear now is that the students who are undergoing undergraduate courses in different subjects may lose their academic career due to non-conduct of examination in time. This should be the priority. The delay in the process may hamper their careers. For consideration of admission to master's program in respect of students of DM University, Imphal, on the ground of the 5th and 6th semester examinations have been delayed. As a result, students of DM University are unable to produce complete mark sheets for admission required for admission to master's degree. Makataba Pauksingda Asa workers singbu mapung phana sakhang bidana leire amadi phangpham thokpa state share pbidana leiriba sigi mayukta tha sigi tarani pandage asage thabak thorom khudimak lepa yauna akanba khongjang sangsilegane haina All Manipur Asa Workers Trade Union gi maikedi gi lauthorukle hiramasiga mari lene ngasi Manipur Press Club ta pangthokiba pawgi mifamda union asigi General Secretary Paunam Asarani na hai Asa Workers sing asibo state legana mapung phana recognize tawraga phangpham thokpa state ki share lupa lising tara manga phangan bio haina haukiba matam kya gi mamangdage mari lene basingda taknaduna lagle hiramasigi matangdasu memorandum kya ama hanjin pisin ki belaikre adubu ngasi fawba lengak amadi mari lene ba department singi maikedi gi karigumba makhal amatage response pirapa leitre maram aduna asa workers singna khongjang asi sangsinaba phirep lawrokpani Maragasida hana asa oiramba amadi asa gi sinphamdagi pothakraba miyoi singna asa letter head sizinaraga tonganba group ama semduna aranba wafam kya sandorokliba sisu asa workers singna thajabigano Mana makha taraduna singnaba leiribasu labor department CMO amadi director gi manakta satuna asumbadu karino haiba khangdokpiyu loinana khongjang asi satharingai cherekta asa worker amatana mathau pangthokpa yum satuna thabak tawba amadi monthly report thabana chingba thabak amata tawbigano Union asina sanction gadoriba khongjang asida asa workers singnasu amatoina saugatminasi haike Lagliba July ki tang tarang nipan tha tare 2024 dagi akhoi asa singna taliba dimal ache tha amada akhoi lupa lising tara manga piu haiba sarakana masak khangba asa singse akhoi recognize to biu haiba pandam amaga loinana akhoi tang trai pandagi akan ba khongjang sangsilagani karigumba akhoi na sangshaliba akan ba khongjang asida maligi tha khudingi asa singna asade amadi akoigi asagi report thaba mali report thaba haidana ama thajari hariba report thariba ase karigumba kanagumba asa amatana July thadagi asade pangthok piganu karigumba asasingi maraktagi lamhen tumhen ba yawbiraktuna mali report amadi asade pangthok pa yawbiramba taragadi maduda lakpa diet masa na pubigadabani aduna health and nutrition day akhoi pangthok pa yawjararoi tha khudingi oina akhoina chaliba population masing thiriba malaria test toriba adagi TB test toriba diabetes test toriba any thabak khudima asada thabak yamgre haribada loiba nairaroi thabak limpu mangagi matakte hena pi aduba piribe stes dilpa lising ama khatani insetinal pa lising ani khatani aduna maram oiraga July thadagi akhoi thabak punamang lepsaba haibase akhoi asa worker union gi maikai dagi punama akhoi phirep ama to ene logjaraga ngasi press meet se pangthok seri bani AICC ki General Secretary ni Haizapa Atulonde Patil na National Media ABP da PK statement adu wahima pung phadabadagi miyamna lan ukibani haina MPCC ki working president KH Devabrata Phongdokrai ngasi BT rota leba Congress baban da pangthokiba pawgi mifamda KH Devabrata makha taraduna Atulonde Patil ase Manipur lakhidri irang asigi matang da MPCC ki mute singa suwari sanakiba leite adubo mahakna Phongdokiba wafam adugi matang da AICC ki president ga wari sanaduna Atulonde Patil settlement asi
amadi mahaki statement asi sengdornaba khangan khraba matung Atul Londe Patel na sengdorkiba wafamda maitei singna kuki singi matakta ethnic cleansing sathabadage chingda takthokibane hairiba matung Prime Minister na Russia da satpagi matangda breaking news tawrpadage wahi mapung fakhidabane adubu wafam asida Manipur gi miyamna nungaitab leirabadi soikre haina sengdorkre Deberbertana makha taraduna Manipur da toliba irang asi karino haiba khangdabana Atulna wafam adu phongdokibani henamasigi matangda BJP Manipur Pradesh ki General Secretary P Premanandana Imphal Police Station gi osida complaint ama file tokibadu MPCC gi maikedi gi nungaitab leite hai khrabnina maduda ain gi oiba thabak lokhat lokpada nungaitab tawde haibu wafam thamki Sri Londe ngang gudu magi statement dugi mapungoi budi Maroina Manipur da Congress Party na Sri Rahul Gandhi ke losing makada ahumrak lae ahumrak chalwa phauda Prime Minister Manipur da chatte Home Minister su minini humni lairog lae Manipur gi issue si mapung phana yengjen bide Manipur da hojik thoi ba thoba wathok puna magase Manipur gi Chief Minister among Central Minister singna Central Government na ajana yengjen da bagini haimna sing mapumoi wapam dedu oi aduda mana Kanglup Masen gi BJP gi divisive policy asina maram moi dagi khoi hingsa se Manipur da hojik chathari beirang se Manipur gi tampak dagi uki gi jati sing se ethnic cleansing tawre haraga adai Prime Minister gi Russia sapagi homset ki matang da news clipping ama thalaga adugi matung da mana sigi subjects da amona la mana singo ko su yaw ko su adugi point da done mayam मोदी जी जो रशिया में गए हैं उस भारत रशिया विदेश नीति के संदर्भ में डिबेट शुरू हो गई वो बात पीछे पड़ गई मैं कह नहीं पाया तो बात सीधी सी है मेरे लिए मणिपुर मेरे देश का सबसे सुंदर हिस्सा है इस देश का हर नागरिक मेरे भाई बहन है मणिपुर के कुकीज हो मैतेज हो वो मेरे भाई बहन है और मुझे मणिपुर से बहुत प्यार है मणिपुर की चिंता है एक बात और जो ध्यान में नहीं ली गई वो ये भी है कि मैंने ये कहा था कि राहुल जी वहां मणिपुर क्यों गए हैं राहुल जी मणिपुर गए हैं मैतेज और कुकीज में मोहब्बत का पुलिया खड़ा करने ताकि हिंसा रुक जाए तो हम चाहते हैं कि हमारा सुंदर हमारा प्यारा मणिपुर शांति से रहे प्रगति और विकास की ओर चले ये हमारी सोच है फिर भी Maitainya kuki singi matakta ethnic cleansing sathai haina AICC gi General Secretary na haikiba warol bu condemn tawi haina sangai prong mamang lekai dalaiba Manipur imana phongdorli Manipur imana ngasi thokpa serol amana political parties na rajniti tawbada Manipur thugaina ba rajniti tawbigano haireduna ITLF na Rahul Gandhi da pisin kiba memorandum maduda kuki zo singi socio economic amasung political goal fangna ba Congress ki manifesto da yaukiba political statement gi wafam madu thabak ta ontho haikiba du karigumba Manipur kaina bagi masak yaurum labadi Manipur imana miyang walunina thengnagani hairi Chief Minister N Birena BJP gi mifam amada kuki zo singa maitei singa wari sanaba haure haikibadu kuki NP Manipur na akan mongda yaning da phongdorok kuki NP Manipur gi Secretary Information and Publicity Jangholun Hawkip na thador ki ba cherola magi matungina irang asiga mari lenena kuki zo ga maitei ga wari sanakiba leite amadi kimna wari sanai hairiba si khangde hairi Serola duna makha taraduna state legang ne sponsor tawduna kuki zo singbu tuhat pibagi thabak sathari basida wari sanabagi wafam leite political solution ga loinana union territory gi demand asi kuki zo singi justice amasung equality phangna ba amadi right ngak tuna thamna ba amata ngairaba pambai ne demand asi maram sai amadi center da suning thina khangan krai makha tana peace talk ama hekta tawba haibasida kuki NP Manipur amasung masiga chatminari ba organization singi knowledge yaudana pangthok pa haibasi wakalna sagatpa oigani hairi Manipur gi irang asiga mari lenina maitai amadi kuki phurup ani gi marakta wari sanaba haure haina Chief Minister N Virena phongdoki basigi matangda karigumba amada khangba leite haina Kuki Students Organization KSO General Headquarter na hairi Organization asigi Department of Information and Publicity na ngarang thokpa serol amagi matungina wari sanaba haure hairi basida yauri balup singi marik sumba detail adu khangalu haina taksila pagalunena wari sanaba haure hairi basina karigumba asumba oirabadi aseng badu miyam da khang phamthoi ngasi fawbada Chief Minister natragana tampaki CSO yauba pistok amatagi matangda KSO na khangba leite Chief Minister na mahak masabu center gi meeting dagi kanjanaba media da amuk kahana wafam asi phongdokpane lenga ke agency amatadagi pistok ke damak barton torpa leitri Chief Minister na center lenga amadi kuki gi CSO sing yaudana asigumba santigi wari sanaba asi mai pak loi haina serola duna makha taraklei
Manipur ki ahan boina Justice Nomai Kapam Koteshwar bu Supreme Court of India ge just oina bagi damak recommend tawkrai. Laiba ki khwaidi ki wangba court asigi Chief Justice D.Y. Chandrasud, Justice Sanjeev Khanna, Justice V.R. Gavai, Justice Surya Khan amasung Justice Rishikesh Roy na saba collegium na khanaraba matung seniority, merit, integrity yauna hiram kya da yenglaga Justice Nomai Kapam Koteshwar bu Supreme Court of India ge just oina bagi damak recommend tawkibani. Justice Nomai Kapam Koteshwar Guwahati High Court ki Judge Oirambata natana Manipur High Court ki Judge Oiramki madugi matung kumjali singani kunumdagi February 15 da Jammu and Kashmir amasung Ladakh High Court ki Chief Justice oina haptuna thabak purakhi mahakpu Supreme Court ki Judge oina ba recommend tawba asina North East ge leiba ki khwaidigi wangba court asida mihut ama leibata natana Manipur gi oina ahanba oiragani Amaromda Collegium asina Justice Nomai Kapam Koteshwar galoinina Tamil Nadu ge Madras High Court ki Judge loinina hojik Acting Chief Justice Oriba Justice R. Mahadevan Busu recommend tawki. Panbayai Justice Aniruddha Bosna chahi asigi April 10 da aduga Justice A.S. Bopanana May 18 da retire tawkibadagi Supreme Court ta Judge ani hangduna leirakibani. Committee on Civil Society Kangleifak CCS ke team amana Jiribam ge sensitive oiba area singda sangduna mapam aduda leiriba singi wa khangba loinana awana yengshin krai loinana Jiribam district ta mamingta gi oina leramnaba hojina repairing tawriba district asigi amatangare ba hospital da susatuna yengshin krai Jiribam dagi Imphal romda lakpage National Highway 37 gi lambida kilometer mangarom salaga leiriba Wakong Police outpost ta apaba makal gi khulai paiba kukisina landaraki ba mafam hojina CRPM na duty tawduna leiriba mafam aduda susangduna duty tariba singi phibam yengshin ke Kongset asiga mari lenena toan ba sensitive oiba mafam singda koina setuna yengshin ki baduga mari lenena lenga ki maikaida tawhaning ba wafam kya CCS ke gi president Jitendra Ningombana phongdorokle Tang ahumdagi thogdoksi tholobudagi ngasi fawbada ekogi mafumsida leibiriba police leibiriba mayamsina akogi mayamsinga nana magdamukta yamna kana banabibagi akogi pawgam akoi ingnasei adana hairiba area si yamna sensitive oiba area amsu oi adana leibiriba lengaki no leibiriba mayamsina kari wani ge kari haibigi hanhaningi apamdu khamjari adana mafumsida leibiriba akogi magai sinsi mayamsi awaba man khangduna leiri aduga masigi jiribam degi hujik fawbusi mafumse langna bokona bomda kilometer manga chalaga leibo wakhong haidin jaga am lei police outpost ama hairibu jaga du de haukiba tang mapanda akuki militant singna no kapsale podigi modu jaga du modi ekoigi policing leitre adugi mota CRPF kangu leire aduna sigi jaga se yaragadi yamna sensitive oiba duga tangai phadana lebak sigi ekoigi state sigi moru oiba kanu oibnina masida by hook by crook Manipur lengang na masigi free in the floor chana nabagi modu to winna nabagi apam du akoi ko CCS ki makedi Lona Thinkraba Lalulub Socialist Revolutionary Party Sorepana Mayai Kabadrak Yon Bamioy Sing Haiduna Thasigi Taragi Tuanba Prinamadi Electronic Media Sing the Hablakiba Maming Aduda Nisakari no Kangdaba Moising Awang Amadi Mamang Nikai Delaiba Hazi Ibungo Amasung Muhammad Azad Khananigi Ming Yaukshilapasi Myoibagi Izat Kongoina Bani Haina Rural Economic Development Organization Redo Moising Pongdorle Yasinuntil Moising the Pangtoki Paugi Mifamada Redo member Ziaw Rahman Haikivada Makoi Anigi Maming Asi Matokramna Drug Yoli Haina Pongdor Kibano Haina Hangladuna Miamgi Samana Basi Sorepana Kokangadoni Haiki Hazi Ibungo Hariba MUSC Anti-Drug Committee gi President Oiduna Nisagi Mayokta ngasi fawba thabak tawduna lakliba misakni Mayai Kaba Drug Mutana Bohanabada Asoba Tawdang Lawduna lakliba misak amani Mayai Kaba Drug ki Mayokta thabak tawduna lakliba Hazi Ibungo bu Nisayon bani hajinduna Izat Sokpa Yaba Paw Tamsiliba Singi Mathakta Akan Bachairak Pigedabani Haiki Drug Nisa Yorba Young Halkaragi, Main Yesoina, Kola Boy, Mojung Awang, Laika Delaiba, Haji Bungo, Amashum, Muhammad Azad Khan, Hariba, Myoyani, Asi Maming Yorkshire Pasi, the same Nakon Wajade, Kamai Torga Makoy Nisi, Drug Yodihana, Kondo Puredo, Masiko Sore Pandi, Chilina Sinam for that. Tamam na busi kokan biyo ekoi polisi dadi hari bamyo yani asi amang dam pauso ekoi drug ka bari lai na badasu kari gumba ko nama ko te na ke basu laite kai gumba hirama mutadda ka bari lai da basi da basu ikon ta ke basu laite
Paumising una baduda sarugya kiba mayai kabadrak yon bane haina ming palakpada yaurakiba Azad Khana phongdorpada punsida mayai kabadraka marilene bathabak amata tawkhidriba aihakpu draka marilene halapa si thamoisona nungaite kari karamba maongda aihakpu hiramasida samna halibano haibadu party na singdokpirau mi amagi izat soknaba tawriba thabak ase matong huktabane haiki draka mari lainana handaki press note tholakpasida जावरकपसे आई थमोय सोकना नुंगाइजदे आईगी पुंसीदा ड्रग का मरी लेनब थबक अमा फौबा तौदि ड्रग हाइबा पोसी करिनो आइगोंदा खंग्री अदु करी ग्राउंड दा आइबु जाउसन बिरेइबनो मसिगी पोचे मा जवलोसिंग दा सेंगो अनिंगी हाइरिबा पोचिंग सिदा आईगी प्रेसिस सोकनाबा मिया ममांगदा आइबु कनो हंथननबा थबक तौबिरकपसे मसि करी ग्राउंड दा तौबिरेइमो हाइजलिबा मिदुसु मसा खंनिंगी अदुगा तौरिबा थबकसी मथों हुक्तबा थबुकने हाइना आइना लौगनी कानी हाइबा ड्रग हाइबा पोसी करिनो सुकंग खंगदबा पोसी करमबा ग्राउंड दा करमबा कनोदा बेसिस दा जावरइबनो हाइबा पोसे आई खंनिंगी साना मसितंग सेंदोकपिरो तंगाइ फदना Lona Thinkraba Koireng Lusingba UNLF amadi Arambai Tengol gi ming season eraga lana thabak toramba myu ema Arambai Tengol Unit 18 gi Tengoloi sing ngarang farba matung warak watem laga wakal tamine kre hairi Imphal West District ki mafam amadi gi farba myu adudi sahi nipunipan surba ahibam Dines apopa edhana leifamna bamdiar awang lekai degini myu esina lanai gi yum inkhol gi matangda khut thingjinduna thabak toramba ni hairi farba myu esi Arambai Tengol amadi Koireng Lusingba UNLF ka karingumba hiram amatada mari lena de hairi Ehamna Arambai Tengol amasung Koireng Lusingba UNLF authority gi ayaba amasung Arambai Tengol gi ayaba yaudana yum hinggon gi mari lena mu kesa kut tinjaluguna Arambai Tengol isininaw ga wakan taminara matungda lebak miyam da sindukchari State asida nongkhara subaga tampaki mafam singda ising thumjin bagi thodok tatna tholiba si kohnaba pandamda Imphal West District ki oina district asigi toan ba mafam singda lona yadaba mongda sajiliba structure sing masana khangna sidokna ba khangalakli Imphal West ki DCTH Kiran Kumar ngarang thokiba order magi matungina Waisel Maril Turel Amanbi Naga Turel Chandra Nadi amasung Mera Khongi paringda lona yadaba mongda structure kaya sajinba amade leibak thonjinba kayana ising ningthina chenba ngamdabagi Kul Laikai Kada Isau Toina Tokley, Maramaduna Lona Yadaba Bonga Sajaliba structure sing a say, Tasiki Kumatoi Forwada, Masana Kanga Sidoka the Bane. Luinana National Highway State Road Inter-Village Road Amasung, Drain Mapanda Sajaliba Singsu, Lautoka the Bane Hairi. Karingumba Matamasigi, Manungda Sidokrabadi, Marilinaba, Magistrate, Line Department Singna, Eviction Tobiki Tabak Paikalagani, Maduda Sangba Sanpamsu, Lam Kopsiliba Singna, Putoka the Banehina, Orders in a Makatari. Environment Protection Union EPU Manipur na laliba tang tara tretagi Waisel Maril nauna semgana ba Waisel Maril ge mafam singda survey lakpada laikai gi club organization singna sogat pio haina EPU gi maike dige appeal torukli ngasi Manipur Press Club ki thangjing holda pangtokpa pawgi mefam da union na sige convener mayengbam joina phongdoki bada lamdam asige pak saurba umang wamang kya kokthokki badage nong khasitang subaga tampakta ising isauge awaba mayoknari amoromda lamdam asige amatangairba loktak pat asisu maming khakta ngaisilakle Ramsar site yaurba welen ama uriba loktak patpu ngasigi mirolna pat asibu kanba ngamlaroidra haibagi asauba wahang lakle pat asibu kanabgi damak loktak patta feeding tawriba yamna maru oiba Waisel Maril asi sengdokpigi thabak sathaba hauragani masiga loinena Waisel Maril semgana ba sarbe lakpada kaisamthong Sagolban Pasoi Nauria Pakhang lakpa Wangoi Nambol amadi Mayang Imphal Assembly Constituency taret asida leiriba club organization amadi miyamna sogatpio haiki Loktak Patsisu Manipur Damakti Yamna Maruoi, Asumba Loktak Lesi Hinge Haitaragadi, Loktak Sibu feeding Toriba, Tuko Masaje, Siju Hingan, Mutokta, Asumba Tuko Miamji Mutirakumatamda, Waisel Marine Habaze, Masisu Yam important weba, Kendra Terese, Asida Ising Mukalkumatunda, Waisel Marine Chitaraga, Loktak Tabaneva, Roses Mayam Kopsin Gibutagi, Waisel Marine, Piction Gareva, Piction Basinamaram Weraga, Environment Protection Union Manipur. Yana Paikakadava Tabaki, Waisel Marine Sisiam Basini, Masida Hana ongoing Toraga, I did Sataragaleramba, Hana Paikat Kiva Tabak from Singer Mogasu, Moduyam Progress Line, a packet view, Awara passing a Juzu, Environment Protection Union, Makai Kiri, Yingchan Jaraga, Chen Chong Jaraga, Madu,
ꯑꯩꯈꯣꯏ ꯋꯥꯏꯁꯦꯟ ꯃꯦꯔꯦꯟꯁꯤ ꯁꯦꯡꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯄꯥꯏꯈꯠꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯔꯚꯦ ꯇꯧꯖꯔꯛꯀꯅꯤ ꯂꯥꯛꯂꯤꯕ ꯖꯨꯂꯥꯏꯒꯤ ꯇꯥꯡ 13ꯇ ꯑꯁꯤꯒꯤ ꯁꯔꯚꯦ ꯇꯧꯕ ꯃꯇꯝꯗ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯄ꯭ꯔꯣꯇꯦꯛꯁꯟ ꯌꯨꯅꯤꯌꯟ ꯃꯅꯤꯄꯨꯔ ꯏꯄꯨꯕꯨ ꯅꯨꯡꯁꯤꯕꯤꯔꯒ ꯃꯔꯤ ꯂꯩꯅꯕ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕꯀꯤ ꯁꯪꯁꯊꯥꯟꯁꯤꯡ ꯏꯃꯥ ꯃꯥꯏꯔꯥ ꯄꯥꯏꯕꯤꯁꯤꯡ ꯑꯗꯨꯒ ꯃꯐꯝ ꯖꯒꯥ ꯖꯒꯥꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯁꯧꯒꯠꯄꯤꯌꯨ ꯍꯥꯏꯗꯅ ꯃꯤꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯍꯥꯏꯖꯔꯤ ꯄꯥꯎꯒꯤ ꯃꯔꯛꯇ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯃꯤꯟꯅꯁꯤ Join our team at SKTV. We're hiring a junior sub-editor. Key responsibilities: should be able to translate content from Manipuri to English, collaborate with reporters and senior editors to ensure content meets editorial standards, write compelling headlines and subheads, able to work under pressure. Qualifications: graduate or degree in mass communication or related field, excellent attention to detail and strong organizational skills, ability to work effectively in a fast-paced, deadline-driven environment, strong communication and teamwork skills. If you're ready to join our dynamic teams, send us your updated resume and a recent passport photo to hr@sktv.news or WhatsApp 7005-259-437 or visit us at SKTV News, Sangay Puro Mamang Laikai, first floor, Airport Road. Don't miss this opportunity. Apply now. ब्रेक मतुंग ꯃꯌꯥꯝ ꯇꯣꯔꯥꯝ ꯅꯣꯛꯆꯔꯤ ꯃꯈꯥꯗ ꯄꯥꯎꯁꯤꯡ ꯄꯤꯖꯔꯤ Manipur University के Department of Physics के Professor N Nimaina edit tauba Inspiration from Scientists of Manipur haina mingthonba Lyric among se MEV Court Hall da hono bi matung ina phongkrai Lyric phomgi thormadu da Lyric asigi editor Professor Nimaina hai Lyric asi lamdam asigi haugalak liba mahiroi singda science ki lamda ithil pinana ba pandam da research tauba haukibane Science and Technology na kamthena sokhalaba kunai asida mahiroi amade research tawriba singna lam asida interest hantarapugum tawri Lyric asida yauriba scientist sing asige honoramba kyabu parga hena pungning sanglagani haibage Thazaba Thamki Haiki. Ngasigi Thoramaduda, Manipur University Vice Chancellor Naurem Lokendra Singh, Dem University Hanagi Vice Chancellor N. Rajmohan, Royal Global University Guwahati Emeritus Professor L. Ladu Singh Amadi, Manipur University School of Mathematical and Physical Sciences Dean Professor Sumitra Panjobom Nasarugyaki. Manipur leiriba mahisang singda ingna signa mahi masing tamba fangalu haibagi pandam da sangsilakliba taratret suba disturbance free education zone demand degi poster campaign gi khongjang Thobal district ke oina sunga sidage Thobal wangmatabada leiba New Era Higher Secondary School mamangdagi hogdokrai All Manipur College Teachers Association All Manipur Recognized Private School Welfare Association, All Manipur Elementary School Teachers Association, United Association of Recognized School of Manipur, All Manipur Students Guardian Organization, Manipur Government Higher Secondary Lecturer Welfare Association, Association of Manipur Teacher Education Institute, CBSE Affiliated School Association, Council of Teachers Association, Private School Development Council, All Manipur School Student Transporter Association, Apunba Irai Paki Mahiroi Sinpanglup Amasung, Democratic Students Alliance of Manipur ge Apunba Committee ama oriba Coordinating Committee on Disturbance Free Education Zone Demand Sinduna Poster Campaign adu pangthokibane Education institutions singda sel game report ki puba thangba ngamloidaba demand sing amadi Manipur government ki education da tangdu leitaba education system ama semgat ranabagi akoigi mogi policy ma semaktaba education ki policy si matam gi yana na batpa hana gi traditional ways of adugumbagi education learning system da ipai pu gi mong adumak leibase masigi sina akoigi education da ohum porakti haidiba hiram sing disturbance sing si karamna akoi resolve togadage haibase sarkar gi sab chaba policy rules and regulations sembiraga masi akoi handhan ba amadi education history da adopa disturbance amata pidaba amadi education da politicalize tawdaba aduda natana akoigi corruption nepotism sigumba mayam se education haibase thambidana education si yamra free and fair oiba mawong amada yam essential oiba education si yekai tingai ba pidaba amadi ayen ba pidaba education ama oelu haibase ngasigi mipum kudimakta stakeholder kudimakta masiga mari lenaba department singda masi akoi hangai sengna ngasi gi oja sing amadi schools ki founders mayam amadi ben gi society da school ki transporter kudimak na khoi gi sab chaba amat to bagi khoi gi demand se ngasi gi press media gi mafam da thamjari Sahi Nauriba Muyum, Makoina Huralak Palupa Lak Mari Rongi Mamal Oigada Mobile Phone Singa Konana Ukrul Police na Fare.
उखरुल पुलिस की पाउ पलदना उखरुल टाइम्स तंग से रिपोर्ट तौरखिबगी मतुगिना चलिबा था सिगी तांग अमगी नोंगलमदाई पुंग अहुमलम तारकप मतमदा उखरुल टाउन दा लैबा UBC सर्च की मायकनबदा लैबा मेमोरीज एंटरप्राइजेस कौबा दुकान असिदगे मोबाइल फोन सिंग हुरान खरे हाइना नुमित अदुमक्तदा उखरुल पुलिस स्टेशन दा कंप्लेन अमा फाइल तौरखे हुरान खिबा मोबाइल फोन सिंग अदु iPad Samsung iPhone Nokia Redmi अमसुंग Realme गिने थौदोक अदुगी मतंग दा उखरुल पुलिस ना केस अमा लखटपगा लोइनेना मेमोरीज एंटरप्राइजेस तगी स्मार्टफोन कुंतरुक अमसुंग वन पीस मोबाइल सर्विसिंग दगे फोन मंगागे इमई नंबर गी खोंगुल लिरकपदा थासिगी तांग मापनदा रिकवर तौब ngamखेमदी सही नौरिबा मिय अहुम फागतखे अदुबु फारबा मिय अहुम अदु जुवेनाइल ओइबदगी दुकान मपु सिंगापुना वखल तामिनरबा मतुंगदा मोबाइल फोन सिंग अदु मपुदा सिनखिबगा लोइनेना जुवेनाइल अहुम अदु निंगटिना काउंसलिंग सथनबा उखरुल पुलिस स्टेशन के इंस्पेक्टर सुइंगम निंगसेना उखरुल मुक्ति प्रोजेक्ट प्रोग्राम ऑफिसर दा आई वसेरोल थादुना खनख्रे हाइरे Security Force na state asigi singa musung tamgi mafam singdagi khulai sing phagat paleptri masing manung san ngarangsu Thobal district ke manung san ba Salam Pantonggi area da Security Force na thibu humgi thabak sathabada detonator yaudaba hand grenade ani modified pompi bomb ama rubber bullet haina thava 38 mm gi cartridge ama tear smoke cell sob nose ama phagat pangam ke phagalaba polam singadu mari leneba police station da sinaduna logi ba thabak lokot pa hokre hairi Narcotics Control Bureau Zonal Unit Imphal na drugs season ba thingna ba satarak ba awareness program gi sarwa boina ngasi su sangang ida leiba Comet School da drug ka mari lenina awareness program ama pangthokrai thormadu da chawrakna mahiroi sa marom na sarugya ki pagloina drug ki mayokta leiduna lamdam asidagi drug maru phangna muthana ba wasak lauke Sakang da bamioi khara namyo ema yet thangba khubomda nongmaina kaplam le hairi police tagi phangba pawgi matungina nongmai maruna pan badagi soklo bamioi edu Imphal West District ke takyal khongbal thodam dage wakabam Nelson sahi kuntaruk apoba W ni maichan kawi soklo Nelson Langol dage siza hospital da pukatana laikanari haina police ki pawduna hairi kari maram gi damak mahpun nongmaina kaplam ni bano haiba hosi makiwena sapsana khamngamdre Security convoy cancel tokibadagi Imphal da thorakadaba thau amasung atai polum kya puba gari sa marom hojik jiribam da panduna leire aikhogi jiribam pawmina pirakpa pawgi matungina ngarang CRPF ke security convoy ga loinena thau amasung atai polum sing puba gari puna yangkhani pan jiribam gi lengang popi police outpost gi ayuk pung 8 lom taba matamda Imphal tamna thoke adubu ngasi makhatana gari sing Imphal gi namak thorang tawrabasu security ge convoy tharak taba amadi cancel tokibana thau amadi atai polam sing puba gari samarom hojik jiribam da panduna leiri hairi Amarom da Imphal jiribam lambigi none da panduna leiramba nongda sang da bayadraba polam sing puba truck sing ase security ga akan section thorang marakta none dage Imphal tamna tholakrai SKTV News na phangba pawgi matungina numit kharani gi mamang dage petroleum products sing yauna tuan ba maroi ba polam sing puba gari saniga kunitoi numit kharani gi mamang dage none da panduna leirakibani Madugi manungda ahanba festa gari samga nifumathoi Imphal tamna satkraba matung anisuba festa gari marifumathoi security ge akan section thoranga lunina Imphal tamna thorakibani hairi Romario amasung Roslyn na pakhang leisabi anige mari lenerakpa amade nataisa daba video clip kya viral oirakhiba adugi matung Roslyn na mamitagi mapita na kaptunu wakalakpadagi thengnaduna issue asi loisina bahonabada Roslyn na mateng pangdabuna makhata na wakalakpa yaroi haina lona thingkraba lalolup Kangleifa Communist Party KCP nongdren khombagi maikedi khangalakle Lupasigi Publicity Secretary Kanglei Purelna Thador ki bachirolamagi matungina issue asida lupasina inquiry committee ama semduna thigapa hauki adubo nakal anigi wa tarabatungda warushin parangna bahonabada Roslyn na lupta cooperation pidana tumina lesson kibana lupki wafam bu thawoidabani haina lawgani maramaduna makatana social media da wakalakpa yaroi makatana wakalakpada lupna mahaki mathakta hena kanba warep lawgani amadi lupta maral langjaboina thokani hairi Thaubalgi Eco Park ki akoibida leiriba Kangfal gi lokpham singda nga gi pham tawba amasung angan phau
ꯎꯔꯤꯕ ꯂꯧꯃꯤꯁꯤꯡ ꯈꯨꯠꯁꯦꯡꯕꯤ ꯏꯁꯤꯡ ꯏꯆꯥꯎꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯍꯜꯂꯦ ꯊꯧꯕꯥꯜ ꯑꯊꯣꯛꯄꯝ ꯐꯥꯎꯔꯒ ꯆꯦꯜꯂꯤꯕ ꯑꯔꯣꯡ ꯇꯨꯔꯦꯜꯒꯤ ꯃꯔꯤꯜꯗꯒꯤ ꯆꯦꯟꯊꯔꯛꯄ ꯏꯁꯤꯡꯅ ꯏꯀꯣ ꯄꯥꯠꯇ ꯇꯥꯔꯒ ꯀꯦꯂꯥꯈꯣꯡ ꯃꯔꯤꯜꯗ ꯆꯦꯟꯊꯔꯛꯂꯒ ꯏꯝꯐꯥꯜ ꯇꯨꯔꯦꯜꯗ ꯇꯤꯟꯈꯤꯒꯗꯕ ꯏꯁꯤꯡ ꯀꯦꯂꯥꯈꯣꯡꯗ ꯁꯥꯔꯤꯕ ꯗꯥꯝꯒꯤ ꯁꯇꯔ ꯑꯍꯨꯝ ꯂꯩꯕꯒꯤ ꯃꯅꯨꯡꯗ ꯁꯇꯔ ꯑꯅꯤ ꯍꯥꯡꯕ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯀꯣ ꯄꯥꯠꯇ ꯏꯅꯣꯠ ꯀꯥꯔꯛꯄꯒ ꯂꯣꯏꯅꯅ ꯂꯣꯛꯄ ꯌꯥꯔꯕ ꯑꯉꯟ ꯐꯧ ꯑꯃꯗꯤ ꯉꯥꯒꯤ ꯐꯥꯝ ꯀꯌꯥ ꯏꯁꯤꯡ ꯊꯨꯝꯖꯤꯜꯂꯛꯇꯨꯅ ꯑꯃꯥꯡ ꯑꯇꯥ ꯀꯌꯥ ꯅꯪꯍꯜꯂꯦ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯎꯃꯤꯅ ꯃꯐꯝ ꯑꯗꯨꯒꯤ ꯂꯧꯃꯤꯁꯤꯡꯒ ꯎꯅꯔꯨꯕꯗ ꯂꯧꯃꯤ ꯑꯃꯅ ꯍꯥꯏ ꯊꯧꯕꯥꯜ ꯗꯥꯝꯒꯤ ꯃꯌꯥꯏ ꯀꯦꯅꯦꯜ ꯑꯃꯁꯨꯡ ꯑꯔꯣꯡ ꯇꯨꯔꯦꯜꯗꯒꯤ ꯆꯦꯟꯊꯔꯛꯄ ꯌꯥꯝꯂꯕ ꯏꯁꯤꯡ ꯀꯦꯂꯥꯈꯣꯡ ꯐꯥꯎꯔꯒ ꯆꯦꯜꯂꯤꯕ ꯈꯣꯡꯁꯤꯡꯒꯤ ꯃꯊꯛꯇ ꯁꯥꯕ ꯗꯥꯝꯒꯤ ꯁꯇꯔ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯠꯁꯦꯝꯒꯤ ꯏꯆꯥꯎ ꯑꯁꯤ ꯊꯣꯛꯄꯅꯤ ꯍꯥꯏꯔꯤꯕ ꯗꯥꯝꯒꯤ ꯁꯇꯔ ꯑꯍꯨꯝ ꯂꯩꯕꯒꯤ ꯃꯅꯨꯡꯗ ꯌꯥꯗꯕ ꯁꯇꯔ ꯑꯅꯤ ꯑꯁꯤ ꯑꯊꯨꯕꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯁꯦꯝꯖꯤꯟꯕꯤꯗꯨꯅ ꯏꯅꯣꯠ ꯀꯥꯔꯛꯂꯤꯕ ꯏꯁꯤꯡ ꯑꯁꯤ ꯃꯌꯦꯡ ꯇꯥꯅꯕ ꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯂꯩꯉꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ Imphal turenda tagadaba Kelakhung meril asida sariba damjigi leijariba satar omasi satar amakak tharaga ani amana yadre haidana hujik singje chendra maram asina mathakte gi chendarakliba kenel gi sing mayai kenel gi sing arong turen gi sing asina asuki matik yama maramna hena sum tamna sum choklaktana hujik kangban gi saruk ayamba ana phungraba phosing loina thumjan gre pumgre angan phojik phawba yadabi phimda leire ngai ngayok pomsing paktak nana thumne amadi ipumna nga sing asi paktak nana sire maram asina mari leinaba department gi miyoi singna kuseng wi chaw asibu yengsin biduna lomi singi awabasi ubinaba puning chingsinjari Assam Legang Manipuri Singtagi Oiba, Lona Madi Mike Sakot Hanaba, Akanaba Torang Tosilama, local of Gidamag, Milal Tagapa Pondorkli. Milal Tadorpa Cherolamagimatu in Angasi Milalgi, President Kaidem Ingosana, Mayatanga Lodana Pangtoki Bimipamna, Assam Langana local liba, Torangasidangam Kailatin and Waiba Fondoki. Assam the Kundariba, Manipuri Sina, Assam Gilengakta, Taknaduna Lakipagi, Mahioina Hokiba, February Tada, Assam Gilengana Assembly da, Manipuri Lona Si, Mapamadugi, Manipuri Singda, Tamba Yanabi Ayaba Piki. Hauki Bajun Mangada Assam Lenga ke SCRT Department ke Director na Assam ke Manipuri School Singda Mathang Sahidage Class 1 amade 2 Tamgadaba Bengali Lyric Taruk Maitai Mayekta Ontonaba Odarma Thoki Manipur Sahitya Parishad ke President Secretary amade Manipur Language Protection Coordinator Committee da Serolama Tharuktuna October November tha fawgi manungda Maitai Meke Lyric Sem Sanaba Khangalakpadage Ngarang Manipur Parishad Assam ke Silsarda Leiba Maru Sanglenda Mifam ama Pangthoktuna Khanakre haina Serolasida Palli Technopol District ke manung daleriba More Block ta Motha Khulgi Masana Masabu Village Sipni Mahak Kukini haina claim tarukiba si aranbani yumpham yaudabani haina Anal Naga Tangpi Antana Phongdokrai ngasi Antana Thadorkpa Cherolamgi matungina hairiba mioi WS Molun asi haukiba kumjali singani nipan da masagi sagai dagi amadi Anal tribe dagi sen kiduna mari lenedraba mioi amane mahana moreda sen kiduna misel oine leriklabani aduga mahangna Motha village hairiba mafam asi Thangbung Minau Anal Naga village ki mafamni mahangna village sipni hairiba sisu Anal Naga Sips Association na masak khangde khulsu leite hairi Maramaduna mahangna putholiba documents sing the yauriba khudyak asi Anal tribe na mari leinade khangde loinana Anal Naga tribe asi Naga phurupni adumak oiduna leigani masdigi hena karisu haningai leite mahangna toribasi masana tawjabani Anal Naga tribe na yabangam loi haina Anal Naga tribe ki apex body ma oiriba Anal Naga tangpina ngasi phamkiba khudaki oiba mifam amana warep lokre haina serola sina makhatana phongdorukli Imphal West District ki manung sana pasoi part 1 da leiba punsi lambi rehabilitation center ase logi wangmada salaiba center oiram lehaina Union of Treatment and Rehabilitation of Users for Social Transformation Utrust na marilene basingi puning singsilaklei ngasi Manipur Press Club ta fangtokpa pawgi mifamda Utrust ki Vice President Naurem Budana phongdorpigi matungina punsi lambi hariba rehabilitation center ase da leiba inmate sing phuba saiba tawbata natana imung manungdagi sel ka hena lorum ke hairi Rehabilitation Center hanggi mingda asigumba logi wangmada leiba thabak satharam basi laibak thebani mari lenaba singna su minjeng sangbiu haina su puning singsilakli
tang mapan tha taret haiba numit asida pasoi parwan da leba punsi lambi haiba rehabilitation center sida dum phuba chaibagi makol khara ta bai tare nongalaga changa yang kanda ain kaina il treatment oi mongda phuba chaiba dum torom bai tare puri bakhatna tabida manung da lermi ba inmes some patient khara su dum ain gi wangda dum moi pick up tawba adagi moi leibagi mongdo yang kanda koina safe side oi roena koina social welfare na certified tawbira dum center ma da nong ahing duma koina refer tawraga madai da amma matungna nongalaga family members sing se kawraga oiri bi phibam se wari libe matamda family members sing gi side gi tongan tongan wai mem pongtok per pai tare hariba mokoi masa je har matungda sam rehab kimi oidora natraga atop authority oidora hariba patient gi family sing da treatment gi amount tu natabi da tongan ba another extra amount khrasu dum demand haigadra natraga asa khra piyo haibin chingba dum gi mong sun tawbiram bai tare lairiba niom chum chalaiba myam su akaiba myam oi bai tare hen paisa myam talak ma moi kanda gi niom lan pick up tawba adagi client ma leiba matamda magi client dugi chapsaba magi right violate torpa sugum myam sin mar mor kanda akoina apun body em oriba you trust su adumadi nungnang ba phau bai tare adu mar mor kanda hai poaching se makha tana amonna toromba yaro su tawbidana ba makha tana apil tawjage Surup thakpa kwasa ba yauna hidak mana ge potok sing season abana cancer yauna tuan tuan ba aruba makhal ge laina kya pokalle maramaduna hidak mana season ba lepna ba hona seina Indian Dental Association Manipur State Branch ke President Dr. R.K. Ratan Kumar na apil torukle waphamasi World No Tobacco Day gamari linin ngase hidak mana season ba lepna gi matang da Manipur Press Club ki thangjing hall da pangthokpa awareness program da phongdokibani awareness program asi All Manipur Working Journalists Union amzugi sahi yankai mapung pharak pagamari lenena toan toan ba thorom kya pangthok tun lakpagi manung sena pangthokibani. Tobacco is also injurious to mouth, lungs and heart. Actually, liberating plant with tobacco may develop chronic ulcer. Later on, it will grow as a oral cancer. So oral cancer is high in the places where tobacco consumption is high. Tobacco smoking also increases risks of heart disease, which can lead to heart attack and stroke. Hidak mana sizinabana maram oraga miyoibda tholiba laina dina nati sadaba mayama tholiba sigi masida ko yam aware thoi koi section mam thoi mamni pawmina masigi matang da hidak mana sizinabagi matang da leriba mangzaba phattaba mayam phajana khanga kanda akoina paw irakpa matamda prajasing sinasu hidak mana sizinabasi thadukmasi thadukpani phane ayabasi makoi wakhal polakadoi loinana lakadoi batang marjodasu koi pawmising gi koi ba khanaba mega health camp ma koi Manipur Press Club asida pathok sagani masida normally yengado dental su yawgani then medicine meat loinana pigi su koi kaini gi yawi wona bai request tawjakhe aduna haibana mistake the pawmising also pawmigi families in pawmigi imung manusing aduna koi haiban ki masida boraga saru yabiyo Maharashtra ge Aurangabad laiba Film Education and Welfare Foundation na Manipuri short film Use Me Aibu Sisinabiu Mangarak Suba Rosni International Film Festival sing kunmari ge Best Short Film Indian category da official selection tawre haina lauthorokrai Rakesh Naurem na producer oiba direction piba sunata ge minute ahum tamak sangba film asigi story Huidrom Suresh amadi Rakesh Naurem ne film asigi maroi ba paujeldi turelgi ising haibasi aikoi miyoibgi thawaini miyamna turelda phata hogdi amadi amorakai kya hundorakpana turelgi ising season aduna hingliba miyoiba amadi jiba panba kya da sauna khudong sadaba mai una hallai aikoina lamjau sorokta amorakai hundok loisi akoibegi phibam luna na thamsei aikoi thawai panba jiba sing maroina miyoiba asi nongmadi awaba kya mai unarakani haibasini Ethno Heritage Council Hericon amadi Blood Center Zenims ka puna khusam aduna ngasi yellow furup sing da katholaba e haiba team da blood donation camp pangthokrai Zenims ki Blood Center da Hericon gi member kuntrana idan tauke Hericon gi Secretary General ahibam anana phongdorpada igi mahut sinbina ba leite haiba wakalonda igi awatpa leriba kyasi kharada orebasu menkhatpa ngamna ba amadi lamdamasida khundaminari ba khudibagna apunbagi saktam ngakmina ba haiba pandamda blood donation camp asi pangthokpani haiki Loinana tongan tuan ba lenga ke amade lanai hospital kya da makatana EPP ke khongthang paket ke ni haina sumhangna makatana phongdoke
ꯃꯁꯤ ꯄꯥꯡꯊꯣꯛꯆꯔꯤꯕ ꯑꯗꯨꯒꯨꯝꯂꯕ ꯕ꯭ꯂꯗ ꯗꯣꯅꯦꯁꯟ ꯀꯦꯝ ꯑꯁꯤ ꯑꯩꯈꯣꯏ ꯕ꯭ꯂꯗ ꯁꯦꯟꯇꯔ ꯖꯦꯅꯤꯝꯁꯀ ꯔꯦꯊꯤꯅꯣ ꯍꯦꯔꯤꯇꯦꯖ ꯀꯥꯎꯟꯁꯤꯜ ꯍꯦꯔꯤꯀꯣꯟꯒ ꯈꯨꯠꯁꯝꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯕ꯭ꯂꯗ ꯗꯣꯅꯦꯁꯟ ꯀꯦꯝ ꯑꯁꯤ ꯁꯤꯟꯖꯕꯅꯤ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯤꯡꯁꯤꯗ ꯀꯠꯊꯣꯛꯂꯕ ꯏ ꯍꯥꯏꯗꯅ ꯃꯗꯨꯅ ꯑꯩꯈꯣꯏ ꯊꯤꯝ ꯑꯣꯏꯖꯔꯀꯥꯟꯗ ꯍꯥꯏꯔꯤꯕ ꯕ꯭ꯂꯗ ꯗꯣꯅꯦꯁꯟ ꯀꯦꯝ ꯑꯁꯤ ꯑꯩꯈꯣꯏ ꯁꯤꯟꯖꯕꯅꯤ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯤꯡꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯀꯥꯟꯗ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯑꯩꯈꯣꯏꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯛꯂꯤꯕ ꯃꯌꯥꯝ ꯑꯁꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯑꯃ ꯁꯥꯒꯠꯅꯅꯕꯒꯤ ꯄꯥꯟꯗꯝꯗꯨꯗ ꯃꯁꯤ ꯁꯤꯟꯖꯕꯅꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯇꯧꯕꯤꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡꯁꯤꯗ ꯍꯥꯏꯔꯤꯕ ꯕ꯭ꯂꯗ ꯗꯣꯅꯦꯁꯟ ꯀꯦꯝꯞꯁꯤꯡ ꯑꯁꯤ ꯁꯣꯏꯗꯅ ꯃꯁꯤ ꯇꯧꯕꯤꯔꯒꯗꯤ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯕ꯭ꯂꯗꯀꯤ ꯑꯋꯥꯠꯄꯁꯤꯡꯁꯦ ꯈꯔꯗ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯃꯦꯟꯈꯠꯄ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕꯗꯨ ꯑꯩꯈꯣꯏ ꯍꯦꯔꯤꯀꯣꯟꯅ ꯃꯗꯨ ꯊꯝꯖꯩ Khurai Lamlong Bazar da leiba Sangit Kala Sangam Linkhat ki bage sana phudong bagi thoram ngasi Kala Sangam asigi auditorium da pangthokrai ngasi thoram maduga mari lenena Kala Sangam asi linkhat pada amadi sakhona bahona pada maruiba thaudang lorum ki ba laikhidraba singi mafam da saruga ki basingna leishu katuna ikai khona ba utki Assam Rifles na satarakpa tuan ba civic action program gi manungsana haurakliba angang singi creativity amadi literary skills sing hangatna bagi wakhalon danga sisu none district ke hoksung khulda drawing amadi essay writing competition pangthokrai thoramasi gi damak khunja sing amadi sarukya kiba school gi staff sing Assam Rifles pu thagat pa phongdoke Tamelong district ke Kavui Khulen village ta Tamelong Assam Rifles ki battalion na financial year lising ani kunmari kunmanga ge sadvavana gi makada medical camp amang si pangthokrai pangthokiba medical camp adu da Assam Rifles ki doctor singa mioi samri yankhairom ge health checkup tawkiba loina lemna hidak sing su piki Maitais in the America ge Tengbanga loina Indian Red Cross Society Manipur State Branch amade CMO Imphal iska khusam naduna nomagi oiba lemna laing bigi thormanga si usekon longman bi Yubras Pali da pangthokrai thormadu da mioi Maripudrani panlom laing ki lemna laing bigi kemadu da usekon Social Youth Unity Club ki maikedi gi chawna mateng pangkibabu IRCS Manipur State Branch ki maikedi gi thakpa phongdoke amaromda handak thokiba ising isauna yum ke amarum thumjin duna leiriba imung singda IRCS Manipur State Branch ki maikedi gi relief material sing khusin ake Hojing asi state asida oikiba ngasi nomagi ainga sagi pau pizeri ICAR Regional Center Lampel Patagi phangba report ki matung ina ngasi state asida khwaidagi sabagi sang Celsius degree 18.5 ni aduga khwaidagi ingbagi sang na Celsius degree 19.5 oiki nungsita yawba ising manilgi sang na ayukta sada mari pudra tret aduga numidang wairamdana sada humudra humdoi oiki nong subagi sang na millimeter 5.5 amani loisilapda moriba pausing mo kana phangbigani Kangpokpida lanjana kiba cookies sing Imphal da halaktuna hanagum leminaningbagi apamba phongdoki haina MHRC gi chairperson na podonakli Tarani thoisuba Manipur Legislative Assembly ge full budget session thasi gi kontra mathoi digi hauna bangasi phamkiba cabinet mifamna warep lokrai Maming Lereba DM College bu Lengang na University on Tholaga 10 binda hundona ba honara bra haina MPCC ki president K Megasandra na hanglagli Asa workers singbu sakang bidaba phangpham thokpa state share pidabagi mayokta July 19 dagi thabak lepagi khongjang sangsilagani haina All Manipur Asa Workers Trade Union na lauthokrai Atul Londe Patilna National Media ABP da PKB statement adu wahi mapung phadabadagi miyamna lana ukibani haina MPCC na phongdokrai Kukizo community ga baitai ga wari sana ki balaite Kuki NP Manipur amadi masiga chatminari ba organization singi knowledge yaudana wari sana bo oitokte haina phongdorokli Amasung Manipur gi ahan boina Justice Nomaikapam Kotishwar bu Supreme Court of India ge judge oina bagidamak court asige collegium na recommend tawkrai
Hojik Fabu Unity SKTV News Napizaba Manipuri Paulo Jere, Manipur Miam Punchida, quite again a Maroi by Statusage, Lebagasima, the Malam Yoba Epoxing the Mug SKTV News Poo, Minyang Tadunu Lebu, Madugidama Google Play Store, the Apple App Store, the Sambiduna. SKTV Manipur application download to Bioma de Selamata Ting dana SKTV News Summer Data Channel Singing View, Natragana. SKTV website skyic.in the Sambiraga website Asimaktada or OTT Hyper option the click to Biriga Minyang Tabioma de Ikogi social media handle Singda, join to Viduna Kudakioba Epoxing Lobio. Punong pong ko na krumzari.